Manipuri Hope Channel da mayam amuk tam nokchari. I koi ngashi amuk Sabbath school lesson gi matang na koina nina mina gani. Aduga lesson ay koina nina gada basina tarit shubani. Ay koi ishore da haijasi. Sargada lay bay pa ishore ay koi amuka yamna phaza kraba matam mashi mukpi bigi da mak yam thagachari ay koina amuk lesson ashi nina gada ba nungshiba gi saktam gi maram da ay koina nina gada basi pa nahakna thawjal pibiyu nahakna mahai masing ekhoibu pibiyu amasung ekhoina neinaba taba ngang ba khakta natana ekhoigi thamoinung desu nahakna thawjal biduna ekhoina season mangamnaba ekhoigi punsida apply to bangamnaba pangan pibiyu haibishi jishu gi mingna ni jabani amen lesson para ashigi title na A Portrait of Love Nungshibagi Saktam Haibani Aduga memory text ashina 1 Corinthians 13 verse 13 nagini aina pabige Haujikti ahum asi lengdana lay Thajaba asa amashung nungshiba Makoi asidagi khwaidagi chawbadi nungsibani hai Aikoina haukraba para taruk aduda aikoina thawai gi khudon singi maramda aikoina neinaki aduga thawai singi khudon singi marakta aikoi kayamuk ngangba sakpa heirabasu phahanba ngambagi saktam sakti leirabasu natraga tongan lon ngangbagi pangal leirabasu wa tak thokpagi prophet amo oibagi pangan phanglabasu nungshiba yaudrabadi aremani hai aikoina aduna ngasi aikoigi para asidigi aikoina kari khangadra haiba matamda nungshiba haibasi karino kari natabra nat aduga karino natraga kari natabra haibasi aikoina yingminagani aikoina 1 Corinthians chapter 13 ashi amuka aikoina padaba matamda nungshiba haibasi di nupaga nupi nungsinaba asinate hai asingba nungshiba haibase karino haib matamda natraga mama machana nungshiba phawba adujo asingba nungshiba nate haine parana hairini ko aina haiba nate amasung ekoina aidi yamna pamjai aidi strawberry aidi apple aidi hey yam pamjai haina haibashisu adugi pamjaba adu asingba nungshiba nate hai adubu ekoina asingba nungshiba haibase karino haiba matamda ekoina ishordigi uba phangani hai para asina ekoibu ahawbada nungshiba achumba asingba nungshiba haibase manghigani hai karigino haiba matamda ekoina Matthew chapter 24 verse 12 ekoina Matthew da 24 verse 12 ta ekoina yingma matamda masida smaina haiduna lay aina pabige ain thausadaba hingat lakpa maramna mi kayagi nungshiba hantarakani hai asigi maram oina phattaba hingat lakpagi maram oibagi ngasidi achumba asingba nungshiba haibasi karino haibase ekoi masak khangaroi hai aduga ekoigi marakta family do oiro friends mamanabigi marakta oiro natraga even relationship to oiro nungshiba achumba haibase ekoi khangoi hai adubu achumba nungshiba haibasi agape love ekoina agape kawese agape haibase karino haiba matamda ekoina cert leitaba nungshiba hai like no condition leitaba cert leitaba nungsibani hai masi kaidagi phangmano hai matamda ishor khaktagi jishu masa khaktagi phangmani hai aikoina chatharakpa matamda nungsibase kari tawbage amasung nungsibase karino haibase aikoini yingminasi aikoina parasi paaba matamda Greek ki wa kaya pibiduna leiko adubu aikoidi maduda kaya deeply changni daga tade adugi meaning adugi bhab adugi artha adu karino haibado aikoina yengminasi nungshiba haibasi karino haiba matamda
nungsiba haibasi khangba kalli hai. Aduga asigi description asida piriba description asi aikoina 1 Corinthians chapter 13 verse 4 to 7. Maridigi taret aikoina padaba matamda madudu ubu phangi. Ahanbada nungsiba haibasi khangba kalli hai. Khangba kanba haibasi karambagi khangba kanba haiba matam karino haiba matamda aikoina awaba punsigi awaba lakpa matamda anaba lakpa oiro ashiba lakpa oiro maduda aikoi khangma ngamgani hai nungsiba leiba matamda nungsiba leiba matamda ani shubada nungsiba haibasi minungsi utli hai minungsi utpase aikoina mi amabu mateng pangbiba Saba pitakpa yamna heiba aduna nungsibada minungsi utpiba haibasi aikoingonda yamna leibagi arembadu pithokpa nataba leitrabasu leitaba adugi mathakta aikoina mibu pija pithakpa heiba nungsiba heiba minungsi leibiba adubu haibani hai ahum subada nungsiba haibasi achumbada harawi hai achumbada harawi hai masi karino haiba matamda mi amana hentoiba matamda moigi any hiram no oiro moi successful oiba matamda ekoina su moiga loinana haraumi-naba masi nungsibani hai mari subada nungsiba haibasi potlum puminaba ni hai nungsiba haibasi potlum puminaba ni hai maduna asi karino hai matamda migi marakta aikoigi family ro oiro mamanaba society ro oiro migi nungaiba khaktada aikoise nungaiminaba natana moigi awabadasu aikoi khangminagadabani hai puminagadabani hai manga subada nungsiba haibasi pumnamakta thajai hai pumnamakta thajai haibase karino haiba matamda aikoigi marakta church to oiro family to oiro marup to oiro amaga thajaminaba si nungsibani hai taruk subasina karino hai matamda asa leiba hai asi karamba asano hai matamda punsida awaba kaya leirabasu khangbaga loinana asa leiba adudi asadu karino hai matamda aikoina afaba matam adu lakani haibege asa leibaduni hai last taret ni subasida kari haibano hairaga endures all things madudi aroiba phawba aikoina ngasa haigumna khangba kanba khangani hai aroiba phawbada aikoina nungsiba leiba matamda ishorgi tamak aikoi aroiba phawba aikoi khangani hai aikoina nungsiba si karino haina aikoina hujik yengma matamda kitang manaba mahaki saktam asi kitang manaba si karaidi phangmano hai matamda aikoina Galatians chapter 5 verse 22 to 23 da aikoina pa matamda Tawaigi mahei haiba matamda aikoina u phange Tawaigi mahei se karino haiba matamda 22 to 23 sida Tawaigi mahei di nungsiba harauba ingthaba khang heiba chanbi heiba afabada thajaba yaba pukning tappa amasong masa khudum chanjaba hairibasing asi mayokta wayen yathang amta leite haido aikoina Tawaigi mahei ka chap manaba haibasi aikoina u phange ko kitang yamna manaba mamani ase nungsiba si karino amasung Tawaigi mahei asi karino haibase aikoina madugi similarities haiko English ta manaba asi aikoina u phange aduna amaromna amugi yengsi nungsiba si kari natabra nungsiba si kari natabra haiba matamda nungsiba haibasi kalakpa natte hai kalakpase nungsiba natte hai kalakpase aduna aikoigi marakta mi amana harauba mi amana successful oina leiriba do aikoina kalaktaba namdhage na tawdaba church ta aikoi ngasi chaukhatpa ngamdaba awatpa kaya leiribasi kalaaga amaga chingnaba chingthabagi hotnaba sidani aikoina pastor na elder ga
elder ga church member ga youth ka adults koi ga yana daba family do oiro imung manung dasu machin mapwa property gi maramda yana daba ama chingdha nabagi hotnaba si nungsiba natte hai ani shubada nungsiba haibasidi napan taude hai pongthokte hai aina hena chawi aina hena pi aina hena chawi aina hena thoi aina khwaidigi wangi haina napan taude hai ahum shubada nungsiba haibasidi thakshi khasi khangdabagi moong taude hai lairabo oiro nangdigi hena pikpo oiro nangna hena paisa paibo oiramba yai adubu pumna makta amatta oina yengadabani hai aduda nangna pumna makpo amatta oina nangna yengsin bidrabadi adu nungsiba nate hai mari shubada nungsiba haibasidi masagi oibada thibasi nate hai mi damaktashu afaba aikoi khanbigadabani haibase haidunari manga shubasidi nungsiba haibasidi thuna saugande hai saugandaba aikoi maraktashu yamna problematic oiba yamna chauba problem amasi karino haimna aikoi hena sauganba haitare aikoi si nungsiba nate hai aduga tarukni shubasidi kari haibano hairaga mina lanba thabak taukhrabasu aikoina ningsing daba mina alanba thabak tawrabasu aikoina ningsingbagi mahuta kauthokpa madu nungsibani hai adubu nahakna khallaga mana aingon si tawbikhrabani hana kokpiba ngamdaba wakhaldu leirabadi amadu nungsiba nate hai lasta taret ni shubasida karino hai matamda nungsiba haibasidi dharma chendabada haraujabadu nate hai nungsiba haibasidi achumbada nungaiba harauba adu nungsibani haidun leiri ngasi aikoigi punsidasu aikoigi matauda aikoigi wakhalonda aikoigi pandamda hingbagi moong asida karambada nungsiba leiribra karambada nungsiba watlibra haibasi aikoi phajana khanminasi losilakpada parasina aikoibu tambiri masida hairiba nungsibagi saktam sing asi kanaga changnamnage natraga kanara haiba matamda ishorni hai nungsiba haibasi ishorni amasung ishor haibasi nungsibani hai aikoina masi synonymously english ta amaga sijinaba yaba god is love and love is in god nungsiba haibasi ishornda lei aduga ishor haibasi nungsibani haibado maduna ngasi ngasaidige aikoina padhagiba saktam sing ado matau sing ado nungsibagi matau sing asi ishor masamakni hai aduba khwaidige maru oiba aikoina wahang ama hangadabadi aikoigi punsida nungsibagi saktam aikoina utkre aikoina ukhre aikoina pakhre aduga nungsibagi saktam haibasi jisuni su haikre adu oirabadi aikoigi punsida jisugi mami asi karmaina tahalige hai question ase aikoina wahang ase tawmina ase karmaina jisugi saktam asi aikoina puduna chatlibra jisugi nungsibagi saktam asi aikoina migi mamangda phongna puraga chatlibra natraga aikoi ikairaga napan tawraga aina saugallaga kokpiba haiba leitana kiraga thajaba leitana aikoi hingduna leiribra natraga aikoi jisugi saktamgi mami ase aikoi puduna miyamda taibang panda utuna chatlibra haibasi ngasi aikoigi para asina aikoibo takpiduna lei amasung wahang hangbiduna lei aikoi ai samak yauraga yengiba noi kayasu khanminasi aikoi ishorgi saktam ase aikoi puduna leiribra haibasi aikoi amuka matangi sawatam khoi aikoi para nipan shuba duda
ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯏꯁꯣꯔꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯕꯨ God bless ꯊꯥꯒꯠꯆꯔꯤ